ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥꯡꯀꯥ ꯅꯤꯡꯊꯧꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯥꯡꯂꯦꯟꯅ: ꯇꯥꯕ꯭ꯔꯣ ꯏꯅꯦ ꯁꯈꯤ, ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯁꯦꯜ ꯂꯧꯔꯝꯗꯥꯏꯗꯅ ꯑꯃꯨꯛ ꯇꯣꯏꯕ, ꯁꯦꯜ ꯁꯤꯡꯂꯝꯗꯥꯏꯗꯅ ꯂꯣꯠꯈ꯭ꯔꯦꯕ, ꯁꯦꯟꯗꯣꯏ ꯐꯪꯉꯤ ꯍꯨꯜꯂꯛꯇꯦ꯫ ꯁꯈꯤꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕ ꯊꯣꯔꯛꯇꯨꯅ: ꯏꯆꯦ, ꯏꯃꯥꯗꯤ ꯂꯩꯇꯤ, ꯀꯩ ꯍꯥꯏꯒꯗꯕ? ꯂꯥꯡꯂꯦꯟ ꯇꯣꯝꯕ ꯎꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯑꯩꯃꯥ, ꯀꯔꯤ ꯈꯨꯐꯖꯅꯣ ꯁꯤꯕꯣ? ꯏꯆꯦ, ꯏꯃꯥꯗꯤ ꯂꯩꯇꯤ, ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯨ, ꯀꯩ ꯍꯥꯏꯒꯗꯕꯅꯣ? ꯂꯥꯡꯂꯦꯟ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ: ꯀꯔꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦ? ꯁꯦꯜ ꯂꯧꯔꯝꯗꯥꯏꯗꯅ ꯑꯃꯨꯛ ꯇꯣꯏꯕ, ꯁꯦꯜ ꯁꯤꯡꯂꯝꯗꯥꯏꯗꯅ ꯂꯣꯠꯈ꯭ꯔꯦꯅꯦ꯫ ꯇꯣꯝꯕ ꯏꯀꯥꯏꯔꯞ ꯇꯧꯅ ꯈꯨꯝꯃꯤ: ꯏꯆꯦ, ꯑꯩ ꯏꯃꯥ ꯍꯜꯂꯛꯂꯒ ꯁꯣꯏꯗꯅ ꯏꯆꯦ ꯂꯥꯛꯂꯝꯃꯤ ꯇꯝꯖꯔꯒꯦ꯫ ꯁꯣꯏꯗꯅ ꯇꯝꯃꯨꯀꯣ, ꯑꯩ ꯍꯌꯦꯡ ꯂꯥꯛꯀꯅꯤ꯫ ꯍꯌꯦꯡꯒ ꯂꯩꯔꯝꯗ꯭ꯔꯗꯤꯅꯦ, ꯌꯨꯝꯁꯤꯗꯒꯤ ꯄꯣꯠ ꯑꯃ ꯄꯨꯕ꯭ꯔꯥ, ꯌꯨꯝꯁꯤꯗꯒꯤ ꯍꯟꯗꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯔꯅꯤ꯫ ꯂꯥꯡꯂꯦꯟ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕ ꯃꯊꯟꯇ ꯃꯆꯤꯟꯗ ꯁꯣꯜꯂꯤ: ꯀꯔꯤꯅꯣ ꯑꯁꯤꯒꯤ ꯑꯔꯤꯕꯤꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯁꯦꯜ ꯑꯃꯨꯛ ꯂꯧꯔꯨꯔ ꯃꯥꯜꯂꯦꯅꯦ꯫ ꯁꯈꯤꯗꯣ ꯉꯁꯥꯏꯗꯒꯤ ꯌꯦꯅꯈꯥꯗ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕ ꯑꯣꯏꯔꯤ꯫ ꯁꯈꯤ ꯌꯦꯅꯈꯥꯗꯒꯤ ꯊꯣꯔꯛꯂꯒ: ꯁꯦꯜ ꯈꯨꯊꯧ ꯑꯃ ꯏꯆꯨꯝ ꯆꯨꯝꯗꯦꯅꯦ, ꯏꯆꯥ ꯅꯨꯄꯥ ꯃꯁꯛ ꯐꯖꯕꯁꯤꯗ ꯑꯃꯨꯛ ꯌꯦꯡꯗꯅꯒ ꯇꯧꯏꯅꯦ ꯑꯁꯦ, ꯑꯔꯤꯕꯤ ꯈꯨꯅꯤꯡꯀꯥꯏ ꯑꯁꯦ꯫ ꯑꯣ, ꯏꯃꯥꯗꯤ ꯉꯁꯥꯏꯗꯒꯤ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕ ꯑꯣꯏꯔꯦ꯫ ꯀꯔꯤꯒꯤ ꯑꯃꯨꯛ ꯂꯣꯠꯂꯤꯅꯣ ꯃꯤꯒꯤ ꯁꯦꯜꯗꯣ ꯂꯧꯔꯨꯔꯒ? ꯀꯩꯗꯧꯕꯗ ꯂꯧꯔꯨꯏꯅꯣ ꯑꯃꯨꯛ? ꯍꯣ, ꯅꯪꯒꯤ ꯄꯥꯕ ꯂꯥꯌꯦꯡꯕꯗ ꯂꯧꯔꯨꯕ ꯁꯦꯜꯅꯦ꯫ ꯑꯁꯨꯛ ꯀꯨꯏꯔꯁꯤꯕꯣ? ꯑꯗꯨꯗꯤ ꯀꯣꯛ ꯄꯤꯈꯤꯕ ꯀꯩꯗꯧꯒꯦ? ꯁꯦꯟꯗꯣꯏꯅ ꯁꯦꯂꯦꯞ ꯐꯥꯔꯝꯃꯅꯤ ꯏꯕꯨꯡꯉꯣ, ꯑꯗꯨꯅ ꯄꯤꯔꯣꯏꯅ ꯄꯤꯗ꯭ꯔꯤꯅꯤ ꯏꯃꯥꯅ꯫ ꯃꯤꯒꯤꯗꯣ ꯂꯧꯔꯨꯔꯕꯅꯤꯅ ꯁꯤꯡꯅꯕ ꯇꯧꯁꯤ ꯏꯃꯥ꯫ ꯆꯠꯂꯣ, ꯇꯥꯅꯤꯡꯗꯦ, ꯑꯩꯒꯤ ꯊꯣꯛꯄ ꯇꯧꯒꯦ꯫ ꯏꯪꯈꯣꯜꯁꯦ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯊꯥꯅꯕ ꯇꯧꯁꯤ꯫ ꯇꯣꯝꯕꯁꯨ ꯏꯪꯈꯣꯜꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯁꯣꯝꯗꯅ ꯃꯌꯨꯝ ꯌꯧꯔꯛꯂꯒ ꯏꯁꯧ ꯇꯧꯏ: ꯀꯔꯤꯅꯣ ꯈꯪꯗꯦ, ꯃꯣꯏ ꯅꯨꯡꯉꯥꯏꯅꯕ ꯇꯥꯔꯤꯅꯦ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥ ꯊꯣꯏꯕꯤꯅ: ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ? ꯍꯣ, ꯄꯤꯔꯛꯇ꯭ꯔꯦ ꯉꯁꯤꯁꯨ, ꯂꯣꯠꯇꯅꯒ ꯇꯧꯏ ꯃꯗꯨꯒꯤ ꯁꯈꯤ ꯍꯥꯏꯕꯤ ꯍꯤꯡꯆꯥꯕꯤꯗꯣ꯫ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ, ꯁꯦꯜ ꯄꯨꯕ ꯃꯤꯅ ꯍꯦꯟꯅ ꯆꯥꯎꯔꯦ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨ ꯏꯃꯥ, ꯑꯩ ꯀꯩꯅꯣꯝꯗꯤ ꯁꯨꯝ ꯈꯜꯂꯤ ꯉꯁꯤꯗꯤ꯫ ꯀꯔꯤꯅꯣ ꯑꯃꯨꯛ ꯈꯜꯂꯤꯁꯤꯅ? ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯁꯛ ꯌꯥꯝ ꯐꯖꯕ ꯑꯃ ꯂꯩꯍꯧꯏ꯫ ꯄꯩꯁꯥꯗꯣ ꯄꯤꯗ꯭ꯔꯗꯤ ꯂꯩꯁꯤꯜꯂꯗꯕꯅꯦ ꯑꯩꯗꯤ ꯍꯦꯛꯇ꯫ ꯂꯧꯕꯤꯔꯅꯤ, ꯈꯨꯅꯤꯡ ꯏꯀꯥꯏ ꯀꯥꯏ, ꯈꯨꯃꯨꯗꯨꯅ ꯅꯪꯕꯨ ꯅꯇꯣꯝꯇ ꯅꯪ ꯅꯁꯥꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯀꯥꯏꯗꯤ ꯈꯪꯖꯗ꯭ꯔꯣ? ꯅꯪꯕꯨ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯃꯆꯥ ꯐꯥꯎ ꯆꯥꯎꯅꯈ꯭ꯔꯦ꯫ ꯅꯪꯅ ꯁꯤꯗꯩꯁꯤꯗ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯂꯒ ꯑꯃꯒ ꯑꯃꯨꯛ ꯈꯠꯅ, ꯑꯃꯒ ꯑꯃꯨꯛ ꯂꯥꯎꯅ, ꯑꯗꯨꯃꯥꯏꯅꯒꯗꯤ ꯍꯥꯏꯅꯨ ꯏꯃꯥ꯫ ꯑꯩꯁꯨ ꯈꯨꯅꯤꯡ ꯑꯀꯥꯏꯕꯁꯤꯗꯤ ꯀꯦꯟꯗꯜ ꯃꯊꯤꯒ ꯇꯧꯗꯅ ꯀꯟꯅ ꯃꯦꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒꯅꯦ, ꯈꯨꯃꯨ ꯊꯣꯛꯄ ꯀꯥꯏꯅ ꯑꯩꯕꯨ ꯌꯦꯜꯂꯣ, ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯏꯃꯥ꯫ ꯑꯣ, ꯅꯪꯒꯤꯁꯦ ꯁꯥꯎꯅꯤꯡꯂꯤꯕ꯭ꯔꯣ? ꯁꯦꯟꯗꯣꯏ ꯆꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯅꯌꯨꯝ ꯄꯥꯅꯤ ꯈꯪꯗꯈꯩ ꯍꯧꯖꯤꯛꯅ ꯃꯤꯒꯤ ꯃꯆꯥꯅꯨꯄꯥ ꯏꯟꯈꯠꯂꯛꯂꯤꯕꯗꯨ ꯐꯥꯔꯒ ꯂꯩꯁꯤꯅꯤ ꯀꯥꯏꯅ꯫ ꯅꯪ ꯑꯃꯀꯣ꯫ ꯊꯣꯏꯕꯤ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯣꯠꯌꯣꯟꯕꯤꯁꯤꯡꯗꯒꯤ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯂꯝꯃꯤ꯫ ꯏꯕꯦꯇꯣꯝꯕꯤꯅ: ꯑꯁ, ꯃꯁꯤꯒꯤ ꯈꯨꯃꯨ ꯊꯣꯛꯄꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦꯅꯦ, ꯑꯣꯠꯅ ꯄꯣꯠ ꯁꯤꯠꯇꯕꯅꯤ꯫ ꯂꯥꯡꯂꯦꯟꯅ: ꯏꯅꯦ, ꯉꯔꯥꯡ ꯅꯍꯥꯟꯒꯤꯒ ꯉꯁꯤꯒꯤꯒ ꯄꯨꯂꯞ ꯄꯤꯕꯤꯔꯛꯑꯣ꯫ ꯏꯕꯦꯇꯣꯝꯕꯤꯅ: ꯏꯕꯦꯝꯃ ꯂꯥꯡꯂꯦꯟ, ꯏꯅꯦ ꯄꯣꯠꯀ ꯑꯃꯠꯇ ꯁꯤꯠꯇꯦ, ꯃꯊꯪ ꯕꯨꯟꯗ ꯄꯤꯔꯒꯦ꯫ ꯀꯔꯤ ꯄꯣꯠ ꯁꯤꯠꯇꯦꯕ? ꯅꯣꯏꯒꯤ ꯄꯣꯠ ꯁꯤꯠꯄ ꯁꯤꯠꯇꯕ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ? ꯄꯤꯔꯛꯑꯣ, ꯑꯩ ꯁꯥꯎꯔꯛꯂꯗꯤꯅꯦ ꯉꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯅꯔꯣꯏ꯫ ꯍꯣ, ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯏꯕꯦꯝꯃ, ꯏꯅꯦ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯉꯁꯤꯗꯤ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯣꯡꯆꯥꯛꯁꯦ ꯂꯣꯏꯅ ꯄꯨꯕ ꯇꯥꯔꯦ꯫ ꯂꯥꯡꯂꯦꯟ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯌꯣꯡꯆꯥꯛꯁꯤꯡꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯆꯠꯈꯤ꯫ ꯍꯩꯃꯥ ꯍꯩꯃꯥ, ꯃꯁꯤꯒꯤ ꯑꯔꯤꯕꯤꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅ, ꯅꯪꯗ ꯌꯣꯡꯆꯥꯛꯇꯣ ꯆꯥꯔꯒꯅꯦ ꯂꯦꯡꯈꯠꯂꯒ ꯁꯤꯔꯣꯍꯦ꯫ ꯂꯥꯡꯂꯦꯟ ꯌꯣꯡꯆꯥꯛꯇꯨꯒ ꯆꯠꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ: ꯐꯔꯦꯅꯤ ꯁꯤꯗꯤ, ꯁꯦꯟꯗꯣꯏꯗꯣ ꯄꯤꯅꯤꯡꯗ꯭ꯔꯗꯤ ꯐꯔꯦꯅꯤꯕ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯒ ꯍꯦꯛ ꯊꯦꯡꯅꯔꯔꯤ꯫ ꯂꯥꯡꯂꯦꯟ ꯇꯣꯝꯕ ꯎꯕꯗ ꯅꯣꯛꯐꯦꯠꯀ ꯇꯧꯖꯩ꯫ ꯇꯣꯝꯕꯗꯤ ꯂꯥꯡꯂꯦꯟ ꯎꯕꯗ ꯏꯍꯩ ꯍꯩꯅꯖꯗꯦ, ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯄꯩꯁꯥꯁꯤꯡꯗꯨ ꯁꯤꯡꯕ ꯉꯝꯗ꯭ꯔꯤꯕꯅꯤꯅ ꯃꯥꯁꯨ ꯀꯧꯔꯛꯏ:
ꯏꯆꯦ ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ ꯂꯥꯡꯂꯦꯟ ꯑꯃ ꯆꯤꯟꯗ ꯁꯣꯜꯂꯤ ꯏꯁ ꯕꯤꯠ ꯇꯦꯛꯄ ꯋꯥ ꯏꯆꯦ ꯀꯥꯏꯅ ꯑꯩꯅ ꯅꯉꯣꯟꯗ ꯁꯠ ꯂꯩꯁꯤꯜꯂꯗꯤ ꯇꯥꯔꯤꯕ ꯅꯨꯄꯤ ꯀꯧꯅꯤꯗꯣ ꯏꯆꯦ ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ ꯁꯦꯟꯗꯣꯏ ꯈꯔ ꯈꯣꯝꯀꯠꯂꯨꯕ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯣ ꯀꯩ ꯍꯥꯏꯕ ꯇꯣꯝꯕ ꯍꯥꯏꯕꯅꯦ ꯏꯆꯦ ꯑꯣ ꯑꯗꯣ ꯅꯪꯅ ꯏꯆꯦ ꯀꯧꯕꯗꯣ ꯀꯧꯔꯛꯀꯅꯣ ꯑꯩꯁꯦ ꯌꯥꯝ ꯂꯤꯔꯕꯣꯏ ꯅꯤꯡꯉꯤ ꯃꯤꯡ ꯑꯣꯏꯅ ꯀꯧꯔꯛꯑꯣ ꯑꯩꯒꯤ ꯃꯤꯡ ꯂꯥꯡꯂꯦꯟ ꯇꯣꯝꯕ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯃꯁꯛꯁꯤꯒ ꯏꯂꯤꯈꯩ ꯂꯤꯕ ꯃꯥꯟꯈꯤꯅꯤ ꯖꯥꯠ ꯖꯥꯠꯅꯤꯍꯦ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯍꯣꯏ ꯑꯗꯣ ꯌꯣꯡꯆꯥꯛꯁꯦ ꯈꯔ ꯄꯨꯈꯣꯁꯦ ꯑꯗꯣ ꯍꯥꯏꯔꯒ ꯌꯣꯡꯆꯥꯛꯇꯣ ꯈꯔ ꯇꯣꯝꯕꯗ ꯄꯤ ꯌꯥꯔꯅꯤꯌꯦ ꯁꯦ ꯂꯧꯁꯤꯜꯂꯣ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯤ ꯏꯅꯦꯗ ꯑꯩꯅ ꯄꯤꯔꯛꯄꯅꯤ ꯈꯔ ꯇꯝꯃꯨꯀꯣ ꯅꯪꯅ ꯇꯣꯝꯕꯁꯨ ꯂꯧꯁꯤꯜꯂꯤ ꯂꯥꯡꯂꯦꯟꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯦ ꯇꯣꯝꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯇꯣꯝꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯁꯈꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯀꯔꯥꯏꯗꯒꯤ ꯌꯣꯡꯆꯥꯛꯅꯣ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯐꯖꯅꯤ ꯁꯦ ꯅꯪꯒꯤ ꯁꯦꯟꯊꯣꯛ ꯂꯨꯗꯕꯤ ꯏꯆꯦ ꯂꯥꯡꯂꯦꯟꯅ ꯄꯤꯔꯛꯄꯅꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯀꯔꯤ ꯈꯜꯂꯤꯖꯥꯠꯅꯣ ꯃꯥꯒꯤꯗꯣ ꯏꯃꯥꯗꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯏꯌꯦ ꯌꯥꯔꯦ ꯏꯃꯥ ꯋꯥꯊꯤ ꯇꯧꯔꯛꯀꯅꯨ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯄ꯭ꯔꯞ ꯃꯤꯒꯤ ꯁꯦꯟꯗꯣ ꯁꯤꯡꯅꯕ ꯇꯧꯁꯤ ꯏꯃꯥꯕꯨ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯤꯌꯦ ꯂꯤꯖꯔꯁꯨ ꯂꯥꯡꯂꯦꯟꯗꯣ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯂꯁꯤꯔ ꯈꯪꯗꯦ ꯇꯣꯜꯂꯤꯕ ꯁꯦꯜꯁꯤꯡꯁꯤꯁꯨ ꯀꯣꯛꯅꯕ ꯃꯥ ꯂꯧꯔꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯅꯤꯗꯅ ꯆꯠꯊꯣꯛꯀꯣ ꯁ꯭ꯋꯥꯏꯗ ꯏꯃꯥ ꯇꯥꯅꯤꯡꯗꯦ ꯌꯥꯝꯅ ꯍꯩꯅꯗꯦꯀꯣ ꯌꯥꯝꯅ ꯁꯦꯜ ꯈꯔ ꯂꯧꯊꯔꯒ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜꯁꯦ ꯄꯣꯠ ꯆꯩ ꯊꯥꯁꯤ ꯏꯃꯥ ꯇꯧꯒꯦ ꯏꯃꯥ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯅꯨꯀꯣ ꯑꯗꯣ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗ ꯂꯥꯡꯂꯦꯟ ꯃꯣꯃꯣꯟꯒ ꯅꯣꯛꯂꯒ ꯃꯣꯟꯗꯥ ꯑꯃꯗ ꯂꯩ ꯂꯥꯡꯂꯦꯟꯁꯨ ꯃꯇꯣꯝꯇ ꯈꯜꯂꯤ ꯁꯦꯜ ꯑꯃꯨꯛ ꯈꯔ ꯊꯥꯗꯔꯒ ꯂꯩꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯂꯥꯡꯂꯦꯟꯕꯨ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯀꯧꯕ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯤꯅ ꯂꯥꯡꯂꯦꯟ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯂꯥꯡꯂꯦꯟ ꯇꯥꯗꯦ ꯊꯣꯏꯕꯤꯅ ꯈꯪꯂꯥꯎ ꯂꯥꯎꯗꯨꯅ ꯍꯩ ꯂꯥꯡꯂꯦꯟ ꯇꯥꯕ꯭ꯔꯥ ꯅꯪ ꯂꯥꯡꯂꯦꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯔꯤꯅꯣ ꯏꯃꯥ ꯁꯣꯅꯣ ꯆꯨꯕ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯀꯧꯅꯕ꯭ꯔꯣ ꯑꯩꯁꯦ ꯏꯃꯥꯅ ꯅꯝꯗꯅ ꯉꯥꯎꯍꯟꯗꯧꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯂꯤꯗ ꯂꯤꯁꯤꯜꯂꯛꯂꯕꯗꯤ ꯐꯖꯐꯝ ꯂꯩꯇꯦꯗꯣ ꯍꯦꯛ ꯇꯧꯏ ꯃꯅꯥꯁꯨ ꯑꯃꯨꯛ ꯇꯥꯊꯤꯔ ꯃꯥꯜꯂꯤ ꯂꯤꯔꯒ ꯐꯖꯔꯛꯄ ꯍꯥꯏꯕꯨ ꯉꯥ ꯃꯉꯥꯏꯔꯦ ꯏꯕꯦꯝ ꯃꯤꯑꯣꯏꯕꯅ ꯂꯤꯔꯗꯤ ꯐꯖꯐꯝ ꯂꯩꯇꯦ ꯏꯃꯥ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯕꯤꯌꯨ ꯃꯤꯅ ꯉꯥꯡꯕꯅꯤ ꯏꯃꯥꯃꯛꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯁꯥꯎꯈꯤꯗꯧꯏꯀꯣ ꯍꯣꯏ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯁꯤ ꯏꯃꯥ ꯆꯠꯂꯝꯃꯣ ꯑꯩ ꯂꯥꯛꯑꯒꯦ ꯊꯣꯏꯕꯤꯁꯨ ꯆꯠꯈ꯭ꯔꯦ ꯂꯥꯡꯂꯦꯟꯁꯨ ꯃꯃꯥꯒ ꯇꯨꯡꯗ ꯃꯥꯡꯗ ꯆꯠꯂꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯃꯤꯟꯅꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯔꯝꯗꯦ ꯅꯣꯡꯉꯥꯜꯂꯗꯨꯅ ꯂꯥꯡꯂꯦꯟ ꯍꯥꯟꯅꯒꯨꯝ ꯃꯥꯒꯤ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯂꯝꯃꯤ ꯂꯥꯡꯂꯦꯟ ꯉꯁꯤꯗꯤ ꯇꯞꯇꯥꯏ ꯀꯦꯔꯒ ꯂꯥꯛꯂꯝꯃꯤ ꯃꯣꯟꯗꯥ ꯑꯃꯗ ꯁꯈꯤ ꯍꯣꯏꯗ ꯍꯥꯟꯅ ꯆꯪꯉꯤ ꯂꯥꯡꯂꯦꯟ ꯉꯁꯤꯗꯤ ꯃꯍꯧꯁꯥꯒꯨꯝ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯗꯦ ꯏꯪꯅ ꯇꯞꯅ ꯀꯧꯏ ꯇꯥꯕ꯭ꯔꯣ ꯏꯅꯦ ꯁꯈꯤ ꯑꯩ ꯂꯥꯛꯏꯌꯦ ꯉꯁꯤꯗꯤ ꯁꯈꯤꯁꯨ ꯇꯥꯟ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯏ ꯂꯥꯛꯑꯣ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯏꯅꯦꯁꯨ ꯅꯣꯏꯗ ꯂꯥꯛꯀꯦ ꯇꯧꯔꯝꯂꯤꯅꯤ ꯏꯅꯦ ꯑꯩ ꯁꯨꯝ ꯂꯥꯛꯂꯕ ꯀꯝꯗꯧꯁꯤꯒꯦ ꯂꯥꯡꯂꯦꯟ ꯅꯪ ꯍꯟꯗꯛꯀꯤꯁꯤꯗꯤ ꯌꯦꯡꯕꯤꯔꯣ ꯏꯅꯦ ꯌꯥꯝ ꯊꯨꯅ ꯄꯤꯈꯠꯅꯕ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯑꯃꯅ ꯏꯅꯦꯁꯤ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯅꯪꯉꯣꯟꯗ ꯂꯥꯡꯂꯦꯟꯁꯨ ꯉꯁꯤꯗꯤ ꯃꯤꯔꯣꯜ ꯉꯥꯡꯅꯕ ꯌꯥꯏ ꯁꯈꯤꯁꯨ ꯃꯤꯔꯣꯜ ꯉꯥꯡꯅꯕ ꯌꯥꯔꯤꯉꯩꯁꯤꯗ ꯍꯥꯏꯍꯧꯔꯒꯦ ꯈꯜꯂꯤ ꯏꯅꯦꯒꯤ ꯏꯪꯈꯣꯜꯁꯤ ꯄꯣꯠ ꯆꯩ ꯊꯥꯒꯦ ꯈꯜꯂꯤ ꯃꯇꯝꯒꯤ ꯌꯦꯟꯁꯥꯡ ꯅꯪꯅ ꯃꯇꯦꯡ ꯈꯤꯇꯪ ꯇꯧꯕꯤꯌꯨꯗꯣ ꯏꯕꯦꯝꯃ ꯏꯅꯦꯅ ꯍꯥꯏꯔꯤꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯁꯦꯜ ꯂꯧꯒꯦ ꯍꯥꯏꯅꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯃꯥꯅꯤ ꯏꯅꯦ ꯑꯊꯨꯕꯗ ꯁꯤꯡꯅꯕ ꯇꯧꯒꯦ ꯍꯥꯟꯅꯒꯤꯗꯨꯒ ꯄꯨꯟꯅ ꯑꯗꯨꯝ ꯏꯅꯦ ꯍꯟꯗꯛꯅ ꯑꯔꯣꯏꯕꯅꯤꯀꯣ ꯑꯩꯗꯤ ꯖꯥꯠ ꯇꯧꯔꯛꯀꯅꯤꯍꯦ ꯃꯇꯝ ꯆꯥꯅ ꯄꯤꯈꯠꯂꯛꯇ꯭ꯔꯗꯤ ꯏꯅꯦ ꯁꯣꯏꯗꯅ ꯇꯧꯒꯦꯅꯦ ꯏꯕꯦꯝꯃ ꯏꯅꯦ ꯁꯦꯜꯁꯤꯅ ꯌꯥꯅꯕ ꯁꯤꯟꯕꯤꯔꯣ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯕꯦꯝꯃ ꯇꯣꯝꯕꯁꯨ ꯃꯇꯥꯡꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯇꯣꯝꯕ ꯂꯥꯡꯂꯦꯟ ꯎꯕꯗ ꯏꯍꯩ ꯍꯩꯅꯖꯗꯦ ꯇꯣꯝꯕ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ ꯑꯁ꯭ꯋꯥꯏꯐꯥꯎ ꯁꯨꯝ ꯊꯣꯛꯂꯨꯕꯅꯦ ꯏꯆꯦ ꯂꯥꯛꯄꯤꯔꯝꯃꯦ ꯏꯆꯦ ꯀꯧꯔꯛꯀꯅꯨ ꯃꯤꯡ ꯀꯧꯅꯁꯦ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯅꯪꯉꯣꯟꯗ ꯁꯈꯤꯁꯨ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯍꯣꯏꯅꯦ ꯃꯤꯡ ꯀꯧꯅꯧꯅꯦ ꯅꯣꯏꯕꯣ ꯑꯗꯨꯅꯦ ꯏꯅꯦ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯆꯪꯖꯔꯨꯈꯤꯒꯦ ꯇꯣꯝꯕꯁꯨ ꯆꯪꯈ꯭ꯔꯦ ꯂꯥꯡꯂꯦꯟꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯁꯈꯤ ꯅꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯇꯣꯝꯕꯅ ꯀꯔꯤꯅꯣ ꯏꯃꯥ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯑꯩꯗꯤ ꯉꯝꯃꯣꯏꯀꯣ
ꯃꯤꯅ ꯍꯌꯦꯡ ꯇꯟꯖꯥ ꯂꯧꯕ ꯅꯨꯡꯉꯥꯏꯅꯕ ꯌꯥꯝ ꯁꯤꯟꯒꯅꯨ ꯑꯄꯪꯖꯥꯎꯁꯤꯗꯤ ꯑꯁꯤ ꯂꯤꯖꯕꯒꯤ ꯋꯥꯅꯤ ꯁꯦꯜ ꯄꯥꯏꯈ꯭ꯔꯕ ꯄꯪꯒꯅꯨ ꯍꯌꯦꯡꯗꯒꯤ ꯏꯪꯈꯣꯜꯁꯤ ꯃꯤ ꯅꯦꯛꯂꯒ ꯅꯥꯄꯤꯁꯤꯡꯁꯦ ꯁꯦꯡꯗꯣꯛꯍꯟꯁꯤ ꯊꯕꯛ ꯍꯧꯁꯤ ꯇꯣꯝꯕꯁꯨ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯏ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯈꯤ ꯃꯆꯥꯅꯨꯄꯥꯒ ꯇꯧꯗꯨꯅ ꯏꯪꯈꯣꯜ ꯀꯣꯏꯕ ꯍꯧꯔꯤ ꯂꯥꯡꯂꯦꯟꯁꯨ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ ꯇꯥꯕ꯭ꯔꯣ ꯏꯅꯦ ꯑꯩ ꯂꯥꯛꯏꯌꯦ ꯁꯈꯤꯁꯨ ꯊꯣꯔꯛꯇꯨꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ ꯍꯣꯏ ꯏꯅꯦ ꯏꯪꯈꯣꯜꯁꯤꯗꯤ ꯌꯥꯝ ꯐꯔꯝꯃꯤ ꯏꯟꯁꯥꯡꯁꯤꯡꯁꯤ ꯌꯥꯝ ꯐꯖꯔꯝꯃꯤ ꯍꯥꯏꯕ ꯏꯕꯦꯝꯃꯅ ꯁꯦꯜ ꯊꯥꯗꯔꯛꯇ꯭ꯔꯕꯗꯤ ꯏꯅꯦ ꯍꯣꯏꯅꯒ ꯉꯝꯕ ꯅꯠꯇꯦꯗ ꯇꯣꯝꯕꯁꯨ ꯊꯣꯔꯛꯇꯨꯅ ꯂꯥꯡꯂꯦꯟ ꯅꯪ ꯂꯥꯛꯂꯝꯃꯤꯔꯣ ꯍꯣꯏ ꯂꯥꯛꯏꯌꯦ ꯅꯣꯏꯒꯤ ꯏꯪꯈꯣꯜꯁꯤꯗꯤ ꯌꯥꯝ ꯐꯖꯔꯝꯃꯤꯍꯦ ꯐꯖꯔꯕꯅꯤ ꯑꯗꯣ ꯐꯝꯂꯝꯃꯣ ꯏꯃꯥꯒ ꯑꯩ ꯏꯁꯤꯡ ꯆꯥꯏꯔꯨꯈꯤꯒꯦ ꯑꯩꯁꯨ ꯅꯪ ꯏꯁꯤꯡ ꯆꯥꯏꯕꯗꯨ ꯌꯦꯡꯕ ꯂꯥꯛꯀꯦ ꯌꯦꯡꯂꯨꯁꯨ ꯇꯣꯝꯕꯒ ꯂꯥꯡꯂꯦꯟꯒ ꯄꯨꯟꯅ ꯏꯪꯈꯣꯜꯗ ꯏꯁꯤꯡ ꯆꯥꯏꯕ ꯂꯥꯛꯃꯤꯟꯅꯔꯤ ꯇꯣꯝꯕ ꯏꯁꯤꯡ ꯆꯥꯏꯅ ꯂꯥꯡꯂꯦꯟ ꯅꯪꯗꯤ ꯌꯨꯝ ꯀꯩ ꯄꯥꯟꯈꯤꯔꯣꯏꯗ꯭ꯔꯣ ꯄꯥꯟꯅꯕ ꯅꯨꯄꯥꯗꯣ ꯂꯩꯇ ꯇꯧꯔꯤꯅꯦ ꯇꯣꯝꯕ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤ ꯂꯥꯡꯂꯦꯟꯁꯨ ꯇꯥꯟ ꯆꯥꯔꯦ ꯈꯟꯗꯨꯅ ꯑꯗꯣ ꯅꯪꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯕꯤꯔꯁꯨ ꯀꯥꯏꯗꯦ ꯂꯥꯡꯂꯦꯟ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯁꯈꯤꯅ ꯍꯩꯃꯥ ꯂꯥꯡꯂꯦꯟ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯉꯥꯏꯈꯣꯅꯦꯍꯦ ꯂꯥꯡꯂꯦꯟꯁꯨ ꯅꯣꯛꯂꯒ ꯏꯅꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯇꯣꯝꯕꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯁꯛ ꯍꯥꯏꯔ ꯊꯤꯕ ꯅꯠꯇꯦ ꯃꯔꯜ ꯍꯥꯏꯔ ꯋꯥꯠꯄ ꯅꯠꯇꯦ ꯍꯣꯏꯗ ꯏꯕꯨꯡꯉꯣ ꯂꯥꯡꯂꯦꯟꯅ ꯆꯦꯟꯈ꯭ꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯑꯣ ꯑꯩꯅ ꯌꯨꯝ ꯀꯩ ꯄꯥꯟꯈꯤꯔꯣꯏꯗ꯭ꯔꯥ ꯍꯪꯂꯨꯕ ꯅꯨꯄꯥ ꯂꯩꯇ꯭ꯔꯤ ꯑꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯑꯩ ꯑꯣꯏꯕꯤꯔꯁꯨ ꯌꯥꯏ ꯍꯥꯏꯔꯝꯂꯒ ꯆꯦꯟꯈ꯭ꯔꯤꯅꯤ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯍꯦꯛ ꯂꯧꯁꯤꯟꯕ ꯍꯥꯏꯗꯨꯅꯤ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯗꯨꯅ ꯂꯥꯡꯂꯦꯟꯒ ꯇꯣꯝꯕꯒ ꯅꯨꯡꯁꯤꯅꯔꯝꯃꯤ ꯇꯣꯝꯕꯒ ꯂꯥꯡꯂꯦꯟꯒ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯃꯆꯤꯗꯨꯗ ꯐꯝꯗꯨꯅ ꯎꯅꯩ ꯂꯥꯡꯂꯦꯟꯅ ꯅꯪꯕꯨ ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯔꯛꯀꯅꯤ ꯊꯥꯖꯕ꯭ꯔꯣ ꯊꯥꯖꯗꯦꯗ ꯑꯩꯁꯨ ꯑꯗꯣ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯗꯨꯅ ꯀꯝꯗꯧꯁꯤꯒꯦ ꯑꯩꯒꯤ ꯁꯦꯜ ꯈꯔ ꯂꯧꯈꯠꯇꯕ ꯋꯥꯠꯂꯤ ꯃꯗꯨ ꯂꯧꯈꯠꯅꯕ ꯇꯧꯔꯦ ꯑꯩꯁꯨ ꯑꯍꯣꯏ ꯑꯗꯣ ꯏꯃꯥ ꯍꯣꯏ ꯇꯧꯔꯒ ꯃꯥꯡꯒꯣꯜ ꯀꯥꯍꯜꯂꯛꯑꯒꯦ ꯌꯥꯔꯕ꯭ꯔꯣ ꯌꯥꯏꯌꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯊꯦꯡꯂꯦ ꯍꯟꯅꯕ ꯇꯧꯔꯁꯦ ꯇꯣꯝꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯇꯣꯝꯕꯁꯨ ꯃꯌꯨꯝ ꯌꯧꯔꯛꯂꯗꯨꯅ ꯃꯃꯥꯒ ꯋꯥ ꯇꯥꯅꯔꯝꯃꯤ ꯏꯃꯥꯅ ꯃꯥꯡꯒꯣꯜ ꯀꯥꯔꯨꯅꯕ ꯈꯔ ꯁꯦꯝꯕꯤꯔꯣ ꯏꯃꯥ ꯍꯣꯏꯗ ꯏꯃꯥꯁꯨ ꯈꯪꯉꯤ ꯁꯣꯝꯗ ꯄꯣꯠꯐꯝ ꯐꯝꯕꯤ ꯏꯕꯦꯇꯣꯝꯕꯤꯅ ꯍꯩ ꯅꯣꯏꯕꯨ ꯇꯥꯕ꯭ꯔꯅꯦꯍꯦ ꯂꯥꯡꯂꯦꯟꯗꯣ ꯁꯦꯟꯊꯣꯛ ꯂꯨꯗꯕꯗꯤ ꯇꯧꯈꯤꯗ꯭ꯔꯤ ꯃꯌꯨꯝ ꯄꯥꯟꯗꯧꯔꯦ ꯍꯥꯏꯅꯁꯨ ꯇꯥꯏꯅꯦ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏ ꯇꯥꯏꯅꯦ ꯑꯩꯁꯨ ꯃꯔꯥꯏꯕꯛ ꯐꯔꯦꯗ ꯃꯥ ꯂꯧꯕ ꯅꯨꯄꯥꯗꯨꯗꯤ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯁꯈꯤ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯃꯥꯡꯒꯣꯜ ꯀꯥꯔꯛꯂꯝꯃꯤ ꯃꯁꯥ ꯃꯁꯥꯁꯨ ꯌꯥꯅꯕꯅꯤꯅ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯗ꯭ꯔꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯊꯣꯛꯂꯦ ꯑꯁꯨꯝ ꯇꯧꯗꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯁꯨ ꯌꯧꯔꯛꯂꯦ ꯇꯣꯝꯕꯒ ꯂꯥꯡꯂꯦꯟꯒ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯨꯍꯣꯡꯕꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯇꯣꯝꯕ ꯂꯥꯡꯂꯦꯟ ꯂꯧꯔꯨꯕꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯇꯣꯝꯕ ꯂꯥꯡꯂꯦꯟ ꯏꯪꯈꯣꯜꯁꯤꯡꯗꯨ ꯃꯕꯥꯅꯤꯅ ꯂꯣꯏꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯁꯈꯤꯗꯤ ꯄꯣꯊꯥꯍꯟꯈ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯒꯦ ꯏꯕꯨꯡꯉꯣꯗꯤ ꯀꯧꯔꯕ꯭ꯔꯣ ꯀꯧꯖꯔꯝꯃꯤ ꯏꯃꯥ ꯁꯈꯤꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯃꯤꯟꯅꯔꯤ ꯃꯃꯧꯒ ꯃꯆꯥꯒ ꯄꯨꯟꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯥꯡꯂꯦꯟꯁꯨ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯦ ꯁꯈꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯆꯨ ꯎꯕ ꯐꯪꯂꯅꯤ ꯈꯟꯕꯗ ꯁꯈꯤꯅ ꯏꯃꯥ ꯍꯔꯥꯎꯔꯦꯍꯦ ꯏꯕꯨꯡꯉꯣ ꯏꯁꯨꯁꯨ ꯎꯕ ꯐꯪꯗꯧꯔꯦ ꯂꯥꯡꯂꯦꯟ ꯅꯣꯛꯆꯩ ꯇꯣꯝꯕꯁꯨ ꯅꯣꯛꯆꯩ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯈꯤ ꯂꯥꯡꯂꯦꯟ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯂꯤ ꯂꯥꯡꯂꯦꯟ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯂꯩꯔꯤ ꯇꯣꯝꯕꯁꯨ ꯃꯥꯏꯕꯤ ꯀꯧꯔꯨꯅꯕ ꯆꯠꯈ꯭ꯔꯦ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥ ꯊꯣꯏꯕꯤꯁꯨ ꯌꯧꯔꯛꯂꯤ ꯂꯥꯡꯂꯦꯟ ꯄꯪꯀꯞꯇ ꯀꯞꯄꯤ ꯁꯈꯤꯅ ꯏꯃꯧꯕꯨ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯊꯣꯏꯕꯤꯁꯨ ꯑꯗꯨꯃꯉꯥꯏ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤ ꯇꯣꯝꯕꯁꯨ ꯃꯥꯏꯕꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯂꯥꯡꯂꯦꯟꯅ ꯃꯣꯏ ꯇꯥꯆꯧ ꯑꯩ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯣꯏꯖꯒꯦꯀꯣ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯃꯥꯏꯕꯤꯅ ꯃꯣꯏ ꯃꯌꯥꯝꯕꯨ ꯃꯄꯥꯟꯗ ꯊꯣꯛꯍꯟꯈ꯭ꯔꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯥꯡꯂꯦꯟ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯎꯅꯔꯤ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯗꯤ ꯃꯆꯥ ꯑꯅꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯈ꯭ꯔꯦ ꯃꯥꯏꯕꯤꯅ ꯃꯆꯥ ꯑꯅꯤꯕꯨ ꯄꯨꯗꯨꯅ ꯊꯣꯔꯛꯂꯤ ꯇꯣꯝꯕ ꯃꯆꯥ ꯑꯅꯤꯕꯨ ꯎꯔꯒ ꯃꯣꯃꯣ ꯅꯣꯛꯆꯩ ꯏꯃꯥ ꯃꯥꯏꯕꯤ ꯂꯥꯡꯂꯦꯟꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯃꯥꯏꯕꯤꯗꯨ ꯇꯣꯝꯕꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯇꯣꯝꯕ ꯂꯥꯡꯂꯦꯟꯗꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯑꯅꯤꯒꯤ ꯃꯥꯏꯊꯣꯡ ꯐꯥꯎ ꯌꯦꯡꯂꯝꯗꯅ ꯆꯠꯈ꯭ꯔꯦ ꯇꯣꯝꯕ ꯃꯈꯣꯡꯗꯒꯤ ꯃꯀꯣꯛ ꯐꯥꯎꯕ ꯇꯨ ꯆꯨꯡꯕ ꯈꯪꯍꯧꯗꯦ ꯁꯈꯤ ꯊꯣꯏꯕꯤ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯇꯣꯝꯕꯁꯨ ꯆꯪꯂꯛꯏ ꯂꯥꯡꯂꯦꯟ
ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ? ꯅꯪ ꯅꯆꯥ ꯑꯅꯤꯁꯤꯒ ꯑꯩ ꯀꯃꯥꯏ ꯂꯩꯍꯧ ꯍꯥꯏꯕꯅꯣ? ꯁꯈꯤꯁꯨ ꯀꯞꯂꯗꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯊꯣꯏꯕꯤꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯂꯒ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯂꯥꯡꯂꯦꯟꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯇꯞꯅ ꯇꯞꯅ ꯀꯥꯎꯔꯛꯂꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ, ꯑꯉꯥꯡ ꯑꯅꯤꯗꯨ ꯇꯞꯅ ꯇꯞꯅ ꯆꯥꯎꯔꯛꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯇꯣꯝꯕꯒꯤ ꯃꯆꯥ ꯑꯅꯤꯗꯣ ꯍꯥꯏꯅ ꯌꯥꯝ ꯆꯥꯎꯔꯝꯃꯤ꯫ ꯃꯃꯥ ꯅꯧꯅ ꯀꯥꯏꯅꯈꯤꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯅꯤ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯈꯜꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯇꯣꯝꯕꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯉꯨ ꯌꯥꯗ꯭ꯔꯦ ꯍꯥꯏ, ꯃꯆꯥ ꯑꯅꯤꯁꯤꯒꯤ ꯈꯜꯂꯒ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯣꯏꯗ ꯑꯁꯤꯅ ꯐꯔꯦ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤ ꯑꯃꯃꯨꯛ ꯂꯧꯔꯒ ꯃꯆꯥ ꯑꯅꯤꯁꯦ ꯊꯤꯅ ꯇꯧꯕꯤꯗꯣꯏ ꯁꯔꯨꯛ ꯇꯣꯝꯕꯁꯨ ꯃꯆꯥ ꯑꯅꯤꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯗꯅ ꯃꯆꯥ ꯑꯅꯤꯗꯨꯒ ꯂꯦꯟꯈꯤ꯫